Imphal West ki manung chanba lilong chajing da leiba Regional College ta Arambai tengol Unit 20 na sinduna Meitei mayek ta essay changdamnabagi thouram ama pangkhokkhre. Changdamnabadu da lamdam asida punna khundaminariba Meitei amasung Meitei pangalgi nat ki oiba fizol setuna sarukya ki. Class 7 dagi class 12 fawbada leiba satra singna sarukya duna competition adu pangthokki. Thouram aduga mari leinana Arambai tengol Unit 20 ki commander in charge Sorokhaibam Rex na wafam kaya su fongdoki. Si competition pangkhokkhre ko yamba lutin pure korong kumangi yeng makhada Arambai tengol Unit 20 na si competition si pangkhokkhre si pangkhokkhre le madam di koina Arambai tengol si ko ina lai ngi tamangta socharakko na lai ngi socharakko asida ko haurak le bana ha singda si koina ina ki oi ba fuzo selalaga si la ani ba si haurak le bana ha sida ikhil ama oina moida akudi ina ki fuzo la si amu hena miyam su hena khangan na bidangta si gi ese competition la si pangkhokkhre ni aduga akoina ese competition la si gi main oi ba theme di koi category ahum thonga khaidokse class 7 ga 8 kana hoji hera chandra takini thong hanya theme masida pangtoi aduga class 9 ga tengana marebak ningbagi tangai padaba horali bana singna marebak ningbagi tangai padaba aduga class 11 12 na irebak kannaba akun bagi tangai padaba sigi topic asida koina sinjabani masida koina piningiba miyam da piningiba koina piningi message di koina tungda horali bana sing asi inati ol fizol asi koina matta yumda tang sepana tabida mapan thokna koina nupi gi dipani setari ko koyi ol inati adugu nupagi da hoji angang sing horali bana sing khudai sepade tasing kai adugu Arambai tengol na sindiduna asidi nong pam kudimaki khudai setana magi yeksalai khudai setana ngasi bawa dum tatharali adugu sigi chathaba mayong na akoina ngasi sinjaba asida hoji khudai lengan sumaina yala laga koi la eba si koi tum da haurak lena hasinda koi na pining da